ngarang KNB na Yawol singi kem da attack sa tharakibado Ningtam Lanmee singi kem da akai atoy amata thohan bangam khide haide Date 1 2026 ki ayuk pung taret makai adwai dagi Kamjong district ki Maringthel amadi Kabo Tampak Marak ki mafam amada leiba Manipur gi Ningtam Lanmee ki kem ta Mayang Lanmee amadi makhoi gi huiroi singna asaw bom na singba kaya yauna akana mo ongda landa khre adubu Manipur gi Ningtam Lanmee singi kem ta akai atoy amata thohan bangam khide landa ba adu ayukta amasung nungthilda anirak oiki landa rakliba Mayang Lanmee amadi huiroi sing adu Manipur gi Ningtam Lanmee singna drone gi bom thadabada mathwai hingna ba kaiduna ture landuna sena khi haire sena bada thin sokpa hum thangduna senba ukhi amasung khulai hundok lamke asokpa thangduna pukhiba hum adu sibe yaromgani haire Haujuk phawgi oina Kuki gi group tagi link orakhiba message ki matungina PDF KNB ahom sire haire Moirang Bazar da puba thangba ngamloidaba demand tawbigano haina phongdorakre Moirang Bazar da dukan phamliba singi semliba Bazar board Moirang gi member sing da puba thangba ngamloidaba demand sing tawbigano kariguma demand sing tawrakpa taraga di Moirang Bazar matam kaktana thong lonbagi khongjang phawba sang silakpa yai haina Bazar board ki secretary na thadorpa serol amada phongdorakre Zerol duna makha taraduna haukiba kumja 2023 gi May 3 dagi hauduna thokliba kanglok ki irang asina maram oiraga Bazar board Moirang na khulngak pasingi angam mateng pangduna lakle aduga makha tana su apunbagi oina ngamjaba mateng pangba ngamba oijage adubu Bazar board ki members singda atamdana puba thangba ngamloidaba demand kya lakpasina maram oiraga Moirang Bazar gi dukan sing thong hangba ngamloidaba gi phibamda leire maramduna athuba matamda mari leinaba singna makha tana Bazar board Moirang gi members singda asigumba puba thangba ngamloidaba demand sing tawbidanaba appeal tawre karigumba makha tana asigumba demand sing lakpa taraga di Moirang Bazar matam kaktana thonglon senduna akanba khongjang sangsilagani haibasine Data dadi hanthare tasengnadi hanthare hainingdri haina phongdorakre state asida nupi amadi angang da sathaba miot minai gi sang haukiba sahi singa yengnabada adumak hanthare hairabasu tasengna lamdam asida nupi angang da thokpa thodok sing asi hanthare haina di kanagumba amatana phongna hainingba poktre state asida numit khudingi phongba pause singda yawba pawda yumpham oiduna Women Action for Development WAD na khomjinduna phongba sahi khudingi nupi amadi angang da sathaba thodokki data haukiba sahi gi October Hauda sumnatagi thodok maudraga nipan thoi haidi mamangi sahi singdadi serasida samaga taragi mathakta adumak thokpagi data WAD na phongki WAD gi secretary M Sobitana high serasida nupi angangda sathaba miyot minagi phibam asida thokliba thodok singi soi sang onabagi mathauta de thokliba thodok adugi machat singaina bagi tangai fadaba matam laklai nupi amadi angangda crime sathare haibasimadi aikhoi khuding na mayek sengna khangnaraba wafamni haina paladra mahana hai serasida oiriba tongan phibam sing asina nupi amadi angang da sathaba thodok sing hengalakle sterasi hojik yana nungnangningai oiba phibam da leiri hojik leiriba irang asina nupi amadi angang da sathaba miyot minai gi mong asisu hena sathiba mong amada lakle lan asina maram oiraga case ayamana mapan tholaktaba complaint walakpagi phibam lakle police na investigation tawbada khongjal taptha halakpa amadi justice delivery da thengthaba asina victim sing da ninghanaba kya lehale amadi hariba thodok sing asina victim sing masa matomta season gi masak ohalakli haba waphamsu mahana phongdorakle lanjena duna relic game ta leiriba sing supham nompham phanglaktabana leifam chafam ningthina thambidaba asina sunupa sina maya ka sinjak sejilaba gi sang hengalakle phiba masina domestic violence ki sang wakhalakle amadi nupi sing aran balambi da sakpa gi sang wakhalakle hana palladuna sobitana hai hairiba sing asigi mathakta nupi amadi haugalakle ba nupi masa singi reproductive health solakpa yabagi akiba leitabana te nupi hatpa suicide tawbara singba kiyasi Manipur khunai da normal oiba thangdok amagumna laurakpa si afaba khudam ama natte haba wafam thamladuna United Nations gi Sustainable Development Goal number 5 ta kumja 2030 phawgi manungda gender equality purakpa haiba wafam state asda thaba oina pangthokpa ngamgadoribra haiba wafam mahana phongdokhe electric ki anauba smart meter na consumer sing nungai taba pokhal haire MSPDCL Manipur State Powers Distribution Company Limited na anauba thorang ama oina electric smart meter pan basina consumer kaya da khudong sadaba mayawna hale haukiba tha khargi mamangdagi maru oina Imphal samasung West ki district sing da hana palamba sector meter genus meter sing gi mahutta real time da electricity gi consumption khangba ngamlaba smart meter na mahut sinjilakpa se da consumer sing da khudong sadaba kaya ama mayawna hale MSPDCL da private agency sangai smart metering private limited
Limited kauba amada authorized tawraga electric consumer singi hana palamba meter adu lokthokla smart meter panabagi thaba asi haukiba tha khra asida satharakle maroina Imphal West amasung Imphal East ki mafam ayambada haujiksu tongan ba electrical division singi makhada smart meter singa si palaga lakle Sangai Smart Metering Private Limited na consumer singi yumda palaba smart meter asi polarized smart meter ne MSPDCL na polarized smart meter palaba singi maroiba pandam hairaga di maroina electricity gi distribution da technology sizinaraga hena advanced ba billing accuracy operational efficiency amadi electric consumer singda kaya yamna electric sizinakre haba real times da aduma khanghanduna hena khudok chaba pi da bade Polaris ki smart meter paleba matung da consumer adugi register tawraba mobile number adugi khuthang da smartphone gi mateng na MSPDCL smart meter app ama hapa mathau tai Polaris ki smart meter paleba matung da consumer singna maroina thengnari ba khudong chadaba ama hairaga de hana secure natraga Janus meter palinge da consumer amana lauramba electric ki sanction load adu tangai fatana upgrade tawdaba yabagi phibam ama mayaknari hana smart meter pandringe da sizinaramba mai gi chang aduma consumer amana sizinaraga su Polaris meter hek pan kibadagi overload oibadagi electric asi masana adumak auto cut tawba thengnai masina maram oraga consumer amana hana kilowatt 2 gi sanction load lauramadu tangai fatana kilowatt 3 natraga 4 da upgrade tawdaba yade karigumba upgrade hek tawkiba taraga di electric consume tawbagi kilowatt hour gi unit ta ahead charge ka e aduga consumer kharadana smart meter gi mobile application da piriba data gi matungina nomagi electric sizinabagi sang asida mai suksin sizinadre 0 kilowatt hour ni haduna subna gi lupa 4.27 khaktamak balance tagi kakpusu yauri hadi loina tasena government consumer singdagi sel hana loksilaga electric asi sizina hanbane sizinaba loraba matung sel pibanate maramaduna MSPDCL na lokhalakliba khongthang singase consumer singi apenba oinanaba amasung asoiba lehandanaba consumer friendly oiba application amadi smart meter ohanbagi tangai fadaba lai asoiba si sumthoktaba taraga di consumer singna pulsilaga asowa ihau ama MSPDCL gi mathakta lakwe haningai leite hana phongdorakle khut thingjilaklabadi landanabagi tanja phawa phangaloi hana China na neikhre Taiwan gi matang da America na khut thingjilaklaba amadi insinbagi thabak chatharaklabadi landanabagi tanja phawa phangaloi haina America da China na akanba moong da warning tawraduna aki akhang pi khre haide China gi government media think tank Victor na phongdorakhibagi matungina America na Taiwan da lan gi khulai yol sinbaga loinana lan tawna ba insilibasi yamna aran ba thawongne karingumba thawong asi makhata na adumak chatharaklabadi China da landanabagi tanja phawa phangandana mahan tahan gani loinana Taiwan gi matang da maleng geleba tana khutting jilakpa yaroi haide China na Taiwan da landarabadi Russia na China da matek paglakpa yabagi mamisu sauna uba phanglakre haina phongdorakle loina na China na Taiwan loksilagani neikhre China gi president Xi Jinping na anoba sahi lakpaki lebak miyamda yaifa paujal pibaga loina na Taiwan China na loksilagani masida kanama tana athingba pirakpa yaroi neikhre Taiwan haidaba leba asi mamangdagi China gi saru ama oiduna adumak lakibani matamgi matungina Taiwan bu China da amu hana tinba haibasi tawdaba yadaba yamna mathau taba thaba amani haina suphongdokkibani haidi Namib marubhumi mayaimaktada sanana pik thalaba sahi sawnga helaba ariba jahas ama lerambadagi punamak ngaknakre haidi Namibia da leiba Namib marubhumi mayaimaktada sana khaktana pik thalaba sahi sawnga helaba ariba jahas ama lerambadagi punamak ngaknakre report asigi matungina Africa gi Namibia gi manungsanna leiriba Namib marubhumi mayaida samudra da leigadaba jahas matau karamna leramlibano haina angakpa poknakhibane jahas asi kumja 2008 diamond gi mine thibada rakibani scientist singna thigalubada jahas ase lisingamaga sawnga suba century gi matamda samudra da lukkiba bomb jesus koba jahas amani haina khangba ngamlakibani jahas asida chawrakna sanagi senjek lising ani silver gi senjek amadi pithrai gi senjek kilo kya yaurambada natana samu gi mayana singba atangba makhal gi polam kya yauramba su thengna ke jahas adu da tongkiba mioi chani gi mami amata udabana maram oiraga amuka hena angakpo ina launa rakibani haidi